ko akhui nahal Meitei Kavi haiba Sheireng du hogre ko koi Khwairakpam Chaoba gi Sri Kavi Khwairakpam Chaoba gi Meitei Kavi do koi hogre adeda haiba Meitei Kavi akhoi tawhibuda ade aina ahanba introduction kitang noida hainingba kharadi ai haihodre aduido amta ai ngasi haige ko kino haibada noina Sheireng si parakpa matamda hojikki matamsida hojikki matamsigi akhoi samaj ki amadi akhoi Meitei lon gi akhoi sahitya gi leiriba status sidi yamna awangba thakta leire ko adu matamdudadi akhoi kai yengbata Khwairakpam Chaoba singna leramba matamdugi samaj tuda kuina khallaga Sheireng se pabata masi matang se ai haihodra male adu noi ngasi amtang adu ai hana takhibadu ningboina adu su kitang palamge ko kino haiba matamda Meitei Kavida Kavisina khugi imalon Meitei lon adigi Manipur akhigi lebaksi kanamtana khangbidre ubidre haidana wajadra adu hojikki matamdadi akhigi sahitya da sports da hiram khudingmakta akhigi kanglaipak akhoi Manipur bu khangdaba prithivida kanamta leitre natra aduna matamdugi sahitya gi fibam karam oirammi matamduda Manipuri ki lon gi fibam se karamba fibam de lerammi haibase akhina kitang nisingba tare ko hugi akhina Khwairakpam Chaoba se akhina kaino hai matamda kui Manipuri akhoi anauba Manipuri sahitya gi kui lamyanba kabishingi manungda amane haibidi karamba matamgi anisuba lanjaugi matungi tegi haurakpa kui kanoni kabi amaneba adu matamdudadi Manipuri haibase kui marakta gap amasu leigre haibidi script shu matamduda Bengali da oiri ko hojikti ne khoi asengba Meitei gi script kui Meitei mayek haibasi akhoi mayek sengna ure matamdudadi Bengali gi script tang natana akhoi gi achouba Bengali gi ithil amakhak mapan gi lon gi asugumba ithil amakha yam chaung na marakta leikre masi matangdi akhoi yam sang na mamangda wa akhoi 18th century hogalakpa 1709 sisa Garibi Niwas haidi pamhaiba Maharaj na panba matam ko sidagi ahungba ma Bengali gi ithil ama so wari ama leikre ko aduna maduda hongakhiba ahongbasina londa sahityada leijaramba Manipur gi isheida asengba Manipur gi masakse mangkhraga Bengali Sanskrit sibuna yamna akhoi kai haini awangba thakta thamba ade kan loni haidana Meitei lon sibu namthakhiba madugi matamdo madugi society madugi samaj tuda leikhiba anganba Manipur gi akhoi kabi amani Khwairakpam Chaoba se ko aduna mana sahitya da samaj ki mami tai an haidini ko aduna kaino haiba matamda akhoi kabiduna tharamibado akhoi kabi si hana khangba tai aduga matamdugi society duda karamba fibamno haibadu su khangba tai masi kitang ningba ko masima leire adigi Sheireng se akhoi hogre mati ama hogre Sheireng sida akhoi kai tawkhre haibadu ningsangsi ko Sheireng si kai akhoi tawhibada ko ngasai kabina kai tawba akhoi narakta satpa leirangna nambinaba yaudana arembada kenbagum natra akhoi Manipur sana lebak se kanamtana khangbi ubidana iyaida lopa mani sina akhoi kanamta magi phajakraba magi mangal mamani yamlaba mani do ubiningai leitana akhoi talna leibado adaina Manipur sana lebak se arembada koi ngalami arembada salami haidana adi matang tu takre madudegi amu hairiba wakhal sida ko khanbada ahing ningthin ani sida kabi se mana awabana phumbangnaba de kabi gi thamoi si kyam yam wagi habda kabi gi thamoi degi sintharakpa magi thamoi dudegi nungaitaba awabaduna magi thamoi degi tholakpa akhoi awabasina mitki pi oina tholaktana madugi pi duna kariga changdamna khiba ningsungmuko akhoi gomukhigi habidi sangi akhoi machin manba adugumba
ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯩꯈꯣꯏ ꯒꯪꯒꯥꯅ ꯍꯧꯔꯛꯐꯝꯁꯦ ꯃꯁꯤꯒꯤ ꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯧꯔꯛꯄ ꯃꯗꯨꯗꯒꯤ ꯍꯧꯔꯛꯄ ꯑꯩꯈꯣꯏ ꯒꯪꯒꯥꯗꯨꯅꯤꯀꯣ ꯒꯪꯒꯥ ꯍꯧꯔꯛꯄꯗꯣ ꯃꯗꯨꯒ ꯆꯥꯡꯗꯝꯅꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯈ꯭ꯔꯦ ꯑꯗꯨꯅ ꯀꯩ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯈꯥꯁꯦ ꯃꯈꯥ ꯉꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯁꯤꯀꯣ ꯅꯣꯏ ꯈꯤꯇꯪ ꯇꯥꯔꯣꯀꯣ ꯃꯇꯦꯛꯁꯦ ꯑꯩ ꯈꯤꯇꯪ ꯄꯥꯔꯛꯀꯦ ꯄꯥꯔꯒ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯌꯥꯝꯅ ꯍꯦꯟꯅ ꯂꯨꯕ ꯃꯇꯥꯡꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯅꯆꯥꯒꯤ ꯄꯥꯝꯕꯣꯝ ꯆꯥꯎꯗ꯭ꯔꯤꯉꯩ ꯄꯂꯦꯝꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯁꯦꯕꯥ ꯉꯝꯂꯝꯗ꯭ꯔꯤ ꯄꯂꯦꯝ ꯁꯛꯄꯤ ꯏꯃꯥꯎ ꯅꯆꯥꯒꯤ ꯄꯥꯝꯕꯣꯝ ꯆꯥꯎꯗ꯭ꯔꯤꯉꯩ ꯄꯂꯦꯝꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯁꯦꯕꯥ ꯉꯝꯂꯝꯗ꯭ꯔꯤ ꯍꯥꯏꯗꯤ ꯀꯕꯤꯁꯤꯅ ꯍꯥꯏꯔꯤꯕ ꯅꯆꯥꯁꯦ ꯅꯆꯥ ꯆꯥꯎꯗ꯭ꯔꯤꯉꯩ ꯄꯂꯦꯝꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯏꯗꯤ ꯃꯁꯤꯗ ꯄꯂꯦꯝꯁꯦ ꯃꯈꯥꯁꯤ ꯄꯔꯦꯡꯁꯤꯒ ꯍꯥꯏꯌꯦꯀꯣ ꯄꯂꯦꯝ ꯁꯛꯄꯤ ꯏꯃꯥꯎ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯂꯦꯝꯁꯦ ꯀꯔꯝꯕ ꯄꯂꯦꯝꯅꯣ ꯃꯥꯅ ꯁꯤꯗ ꯍꯥꯏꯔꯤ ꯄꯂꯦꯝ ꯁꯛꯄꯤ ꯏꯃꯥꯎ ꯍꯥꯏꯗꯤ ꯄꯂꯦꯝ ꯍꯥꯏꯗꯤ ꯑꯩꯕꯨ ꯄꯣꯛꯏꯕ ꯄꯂꯦꯝꯗꯨꯅꯤ ꯁꯛꯄꯤ ꯏꯃꯥꯕꯨ ꯍꯥꯏꯗꯤ ꯏꯃꯥꯒꯨꯝꯂꯕꯤ ꯑꯩꯕꯨ ꯄꯣꯛꯏꯕ ꯏꯃꯥꯒꯨꯝꯂꯕꯤ ꯏꯃꯥꯕꯨ ꯍꯥꯏꯕ ꯍꯥꯏꯗꯤ ꯀꯅꯥꯗꯅ ꯍꯥꯏꯔꯤꯁꯦ ꯃꯅꯤꯄꯨꯔ ꯏꯃꯥꯗ ꯈꯪꯉꯦꯀꯣ ꯑꯗꯨꯅ ꯅꯆꯥꯁꯦ ꯆꯥꯎꯗ꯭ꯔꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯗ꯭ꯔꯤꯉꯩ ꯏꯃꯥꯒꯤ ꯁꯦꯕꯥ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯤꯉꯩ ꯆꯥꯎꯗ꯭ꯔꯤꯉꯩꯗꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯉꯝꯂꯝꯗ꯭ꯔꯤ ꯏꯃꯥꯒꯨꯝꯂꯕꯤ ꯏꯃꯥ ꯍꯥꯏꯕꯀꯣ ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯈꯨꯖꯤꯡ ꯄꯥꯂꯣꯏꯅꯗꯨꯅ ꯌꯀꯥꯏꯔꯣꯟꯕꯨ ꯈꯟꯖꯒꯦ ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯕꯤ ꯃꯁꯥꯁꯤꯅꯤ ꯀꯕꯤꯅ ꯍꯥꯏꯅꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯀꯩꯗꯧꯔꯦ ꯇꯣꯜꯂꯕꯅꯤ ꯑꯩꯁꯦ ꯍꯥꯏꯅ ꯀꯕꯤꯅ ꯍꯥꯏꯅꯤ ꯑꯗꯨꯅ ꯀꯩꯗꯧꯔꯕ ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯉꯝꯗ꯭ꯔꯤꯕ ꯇꯣꯜꯂꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯕꯗꯤ ꯈꯨꯖꯦꯡ ꯑꯃꯒ ꯄꯥꯏꯅꯕꯗꯣ ꯑꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯠꯇ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯅ ꯌꯀꯥꯏꯔꯣꯟꯕꯨ ꯈꯟꯖꯒꯦ ꯌꯀꯥꯏꯔꯣꯟ ꯍꯥꯏꯕꯗꯤ ꯀꯔꯤ ꯌꯀꯥꯏꯔꯣꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯧꯕꯗꯣ ꯑꯩꯈꯣꯏ ꯍꯧꯗꯣꯛꯄꯗ ꯂꯥꯏꯒꯤ ꯌꯀꯥꯏꯔꯣꯜ ꯁꯛꯄ ꯀꯥꯏ ꯇꯥꯔꯝꯕꯅꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯥꯍꯧꯕꯗ ꯁꯛꯄ ꯌꯀꯥꯏꯔꯣꯜ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯍꯧꯒꯠꯂꯛꯄꯒꯤ ꯋꯥꯐꯝꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯈꯟꯖꯒꯦ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯍꯧꯕꯒꯤꯁꯦ ꯁꯤꯒꯤ ꯈꯟꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯃꯈꯥ ꯌꯦꯡꯁꯤꯀꯣ ꯂꯥꯏꯔꯕ ꯅꯆꯥꯅ ꯄ꯭ꯔꯦꯃ ꯙꯥꯔꯥ ꯅꯠꯇꯅ ꯀꯠꯆꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯂꯥꯏꯔꯕ ꯅꯆꯥꯅ ꯄ꯭ꯔꯦꯃ ꯙꯥꯔꯥ ꯅꯠꯇꯅ ꯀꯠꯆꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯍꯥꯏꯗꯤ ꯂꯥꯏꯔꯔꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯩꯖꯗ꯭ꯔꯕ ꯀꯠꯆꯅꯤꯡꯉꯥꯏ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯩꯁꯨ ꯀꯠꯆꯅꯤꯡꯉꯥꯏ ꯂꯥꯏꯔꯔꯕ ꯅꯆꯥꯅ ꯄ꯭ꯔꯦꯝꯒꯤ ꯙꯥꯔꯥ ꯍꯥꯏꯕꯗꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝꯒꯤ ꯙꯥꯔꯥ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯤꯗꯣ ꯑꯩꯈꯣꯏ ꯃꯤꯠꯀꯤ ꯇꯥꯔꯒ ꯄꯤꯗꯣ ꯑꯗꯨ ꯅꯠꯇꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯀꯠꯆꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒꯤ ꯃꯈꯥ ꯌꯦꯡꯁꯤꯀꯣ ꯊꯃꯣꯏꯒꯤ ꯂꯀꯥꯅꯨꯡꯗꯨꯗ ꯚꯛꯇꯤꯒꯤ ꯑꯥꯁꯟ ꯃꯊꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ ꯄꯂꯦꯝꯕꯨ ꯊꯃꯣꯏꯒꯤ ꯂꯀꯥꯅꯨꯡꯗꯨꯗ ꯊꯃꯣꯏꯒꯤ ꯂꯀꯥꯅꯨꯡꯗꯨꯗ ꯊꯃꯣꯏ ꯃꯅꯨꯡꯁꯤꯗꯀꯣ ꯚꯛꯇꯤꯒꯤ ꯑꯥꯁꯟ ꯃꯊꯛꯇ ꯚꯛꯇꯤꯒꯤ ꯑꯥꯁꯟ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯥꯁꯟ ꯑꯣꯏꯅꯤ ꯅꯣꯂꯨꯛꯄ ꯅꯨꯡꯁꯤꯕꯗꯨꯅ ꯊꯜꯂꯕ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯗꯥ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯕꯨꯅꯤꯀꯣ ꯍꯥꯏꯗꯤ ꯊꯃꯣꯏ ꯃꯅꯨꯡꯁꯤꯗ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯅꯣꯂꯨꯛꯄꯕꯨ ꯏꯃꯥꯕꯨ ꯅꯣꯂꯨꯛꯆꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯝꯗꯅ ꯂꯩꯔꯕ ꯃꯐꯝꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯄꯂꯦꯝꯕꯨ ꯏꯃꯥꯅ ꯃꯐꯝꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤꯀꯣ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯈꯨꯌꯥꯈꯥꯕꯨ ꯀꯥꯎꯗꯕ ꯄꯤꯅꯕꯤꯌꯨ ꯏꯃꯥꯎ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯨꯗꯤꯡꯁꯤꯗ ꯏꯃꯥꯒꯤ ꯈꯨꯌꯥꯈꯥ ꯍꯥꯏꯕꯗꯤ ꯏꯃꯥꯒꯤ ꯈꯨꯌꯥ ꯊꯝꯕꯥꯜ ꯀꯣ ꯏꯃꯥꯒꯤ ꯈꯨꯌꯥ ꯊꯝꯕꯥꯜꯁꯦ ꯃꯁꯤꯗꯕꯨ ꯀꯥꯎꯗꯕꯗꯣ ꯄꯤꯅꯕꯤꯌꯨ ꯏꯃꯥꯅ ꯍꯥꯏꯅ ꯅꯤꯖꯕꯅꯤꯀꯣ ꯂꯥꯏꯔꯔꯕꯤ ꯏꯔꯣꯅꯤ ꯈꯪꯗꯕꯅ ꯍꯥꯏꯕꯅꯤ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯤ ꯂꯥꯏꯔꯔꯕꯤ ꯏꯔꯣꯅꯤ ꯂꯥꯏꯔꯕ ꯍꯥꯏꯕꯗꯤ ꯂꯥꯏꯔꯔꯕꯤ ꯏꯔꯣꯅꯤ ꯈꯪꯗꯕꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯈꯪꯗꯕ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟ ꯍꯥꯏꯕꯁꯦ ꯂꯥꯏꯔꯕꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯁꯥꯍꯤꯇ꯭ꯌ ꯑꯃ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯕꯤꯒꯤ ꯑꯏꯕꯒꯤ ꯊꯧꯗꯥꯡ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯅꯅꯦ ꯆꯥꯎꯈꯠꯍꯜꯂꯤꯁꯦ ꯑꯗꯨꯅ
ꯈꯪꯗꯕ ꯃꯤꯅ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯁꯤꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯂꯥꯏꯔꯕ ꯃꯔꯣꯟꯅꯤ ꯏꯔꯣꯟꯅꯤ ꯑꯅ ꯍꯥꯏꯕꯗꯣ ꯈꯪꯗꯕ ꯃꯤꯅ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯤ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯃꯩꯇꯩꯒꯤ ꯀꯕꯤ ꯂꯥꯛꯑꯒ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯗꯅ ꯀꯕꯤꯁꯤꯅ ꯐꯣꯡꯗꯣꯛꯄꯅꯤꯀꯣ इनुंग शोरा तेरकले चिंखै फिदुप हुलकले क्वाकी लानबाव सिलनी इनुंग शोरा तेरकले हाइबदी नोंगालकले हाइबको इनुंग शोरा हाइबदी नोंगानबा अदुना इनुंग शोरा तेरकले हाइबदी नोंगालकले चिंखै फिदुप हुलकले सिसु सम्माने चिंखै फिदुप हुनबा हाइदी चिंखै हाइबदी अखोगी अवांगा सि नोंपोका ताइनबगी अखोगी सिगी कोनरसे सिबु चिंखै हाइना खंगैको अदुना चिंखै फिदुप हुलकले हाइबदी नुमित्तो नुमित थोलकपदुबुनिको क्वाकी लानबाव सिलनी हाइबदी नोंगालकपगी दृश्यदनि मतांगसिदा हाइसे नोंगालकपगी इनुंग शोरा तेरकले चिंखै फिदुप हुलकले क्वाकी लानबाव सिलनी हाइबदी नोंगालकपगी मोंगदुनिको थारिसे नुमिदांवाइगी कांदुदा तमया कुरी शेनबदा पुकनिंगी तोरबान थक्तुदा वाखलगी आसन थादुना इथक इरे खुदिंगदा पलेमगी फजबा येंजहु नुमिदांवाइ कांदुदा नुमिदांवाइरमगी तमया कुरी शेनबदा हाइबदी कइनो अखोगी कइनो मनिंग थंगबदा तमया कुरी शेनबा हाइबदी कुरी मचुगुमना ngakshang ngangne numitna taramdai फजबा मसक्तो मदुदा को नुमिदांवाइरमदा पुकनिंगी तोरबाल थक्तुदा पुकनिंग सिबुनी को वाखलगी आशिन थादुना पुकनिंग ngसाइगी नुमिदांवाइगी फजबा तमया कोरी चेनबा nganganaba machuna numitna changamdaigi nganganaba पुकनिंग हुरबा मतौदा मखोइना वाखल खंदुना पुकनिंग सिदा हि येंगदुना को इथक इरे खुदिंगदा पलेमगी फजबा येंजहौ हाइबदी नोंगालकपगी क्वाकी लानबाव सिलकपा नुमित थोलकपगी फजबा नुमिदांवाइगी अखोइगी तमया कोरी चेनबा असी मतम असिगुम फजखरबा मतम सिदने अखोइगी मणिपुर सना लेबा इमासे क्याम यामना फजगे हाइबदो येंजहौ हाइना कबिसिना फोंदोकपनिको चिकला येंगी वाट नोपतेदो पोंबी येंगी वाटेदो कबीना वाटपा होनदे हाइबदी येंगुंगा माइगैदा अवाटपा अमत्त लेते अदुना कबीना करिगी वाटुरिनो हाइबदी कबी थोलकनबगी मचाकतो अखोइगी मिति लेबाक मणिपुरदा येंगुबदा अवाटपा अमत्त लेतबा अदुगुंबा मफमनी अदुना कबी वाटपा होनदे मणिपुर अखोइगी मिति लेबाक सिगी मखोइगी इमा लेबाक नुसिबा कबी कया थोलकखिनी हाइबदो कबिसिना तसेंगना थाजबदो मतांगसिदो मसिगिदी सि मतांगसिबोक्तंग तोसिको अदुगा अइना हौजि ताखिबदु कइनो हाइबदु नंग हाइफितंग अइ सम अप तौगे को अदु येंगसिको मसिगिदी कइसु थुदोकपा अतै कइसु नत्ते अखोइगी ngसाइगी कबिगी को अदुगा नुइना सेरिंगसे पाबा मतमदा ज्ञान ताबा तादबा हाइबदो अदुसु अदुम येंगो अइना हाइगिबदा खंगौबा खंगौदबा अदु खंगौदरसु को अदुम हंगकपा याय WhatsApp ता अदुम हंगो नुइना खंगौदबा सिगी मतांगदो हंजन हनिंगी ज्ञान ताहौद्रे हाइबने सिंगबदो नुइ अदुम हाइरकपा याय को कइसुमता काइदेको अदुगा नुइना हंगबा म्यामदो अदुम हंगो अदुना ngसाइगी ngasiगी तो हाइगिबा मतांगसिदी अतै केमते नतेको ngसाइगी अखोइसे माना हाइदो नचागी पाम्बोम चाउद्रिंगी पलेमगी नुसिबा खन हाइदि अखोइना इमागी नुसिबदो अंगांग ओइनददी इमासे क्याम याम नुसिगिदोइ थोइना अखोइना इमा मणिपुर सना लेबाकिदमक्ता माना खंजरुदबा अंगांग कइसु खंगुदबदो हौजिक्ति माना कइदोरे चाउद्रिबना इमागी नुसिबा खंगुद्रे अदो हौजिक्ति कइदोरनी अदुना इमागुमलबी अइबु पोपी इमागुमलबी अदुना अखोइ पुनलगा अखोइ को अखोइ म्याम पुल्लगा
ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯔꯕ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯀꯥꯏꯔꯣꯜ ꯈꯜꯂꯅꯤ ꯀꯣ ꯑꯩꯈꯣꯏ ꯈꯟꯖꯒꯦ ꯑꯗꯨꯅ ꯂꯥꯏꯔꯕ ꯅꯆꯥꯅ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯠꯆꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯂꯀꯥꯅꯨꯡꯁꯤꯗ ꯏꯃꯥꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏꯁꯤꯗ ꯂꯥꯠꯆꯔꯒ ꯅꯨꯡꯁꯤꯖꯔꯒ ꯀꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡꯁꯦ ꯏꯃꯥꯁꯦ ꯃꯅꯤꯄꯨꯔ ꯏꯃꯥꯁꯤꯅꯤꯀꯣ ꯁꯤ ꯀꯥꯎꯗꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯗꯨꯅ ꯈꯪꯗꯕ ꯀꯥꯡꯕꯨꯅ ꯏꯃꯥꯒꯤ ꯂꯣꯟꯁꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯦ ꯃꯩꯇꯩꯂꯣꯟꯁꯦ ꯂꯥꯏꯔꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯃꯤꯅ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯤ ꯂꯥꯏꯔꯕ ꯂꯣꯟ ꯅꯠꯇꯦ ꯃꯁꯦ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯀꯩꯗꯧꯋꯤ ꯍꯥꯏꯕꯗ ꯌꯦꯡꯉꯨꯕ ꯃꯥꯏꯀꯩꯗ ꯀꯕꯤꯒꯤ ꯄꯣꯛꯅꯐꯝ ꯍꯥꯏꯗꯤ ꯀꯕꯤ ꯊꯣꯛꯂꯛꯐꯝꯒꯤ ꯃꯆꯥꯛꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅꯦꯕ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯒꯤ ꯐꯖꯔꯕ ꯗ꯭ꯔꯤꯁ꯭ꯌ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯐꯖꯔꯕ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯑꯁꯤꯒꯨꯝꯕ ꯌꯦꯡꯉꯨꯕꯗ ꯋꯥꯠꯇꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯕꯤꯅ ꯀꯔꯤꯒꯤ ꯋꯥꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯥꯒꯤꯗꯃꯛꯇ ꯀꯕꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯕꯗꯣ ꯀꯕꯤ ꯆꯥꯎꯕꯅ ꯃꯇꯥꯡꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯤꯀꯣ ꯉꯁꯤꯒꯤꯗꯤ ꯀꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯀꯣ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯋꯥꯠꯍꯧꯔꯤꯕ ꯁꯔꯨꯛꯁꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯇꯥꯒꯦ ꯅꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯦꯗꯥꯝꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯀꯣ ꯑꯗꯨꯒ ꯑꯗꯨ ꯇꯧꯔꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯅꯣꯏꯁꯨ ꯌꯦꯡꯉꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅꯀꯣ